ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕ ꯍꯝꯖꯥꯔ ꯑꯔꯁꯗ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤ 1950ꯒꯤꯅꯤ꯫ ꯅꯤꯡꯇꯝꯕ ꯐꯪꯕꯗꯒꯤ ꯆꯍꯤ 3 ꯉꯥꯏꯔꯝꯃꯤ꯫ ꯍꯝꯖꯥꯔꯒꯤ ꯃꯄꯟꯗꯧ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯄꯣꯁꯇꯦꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯄꯨꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯂꯝꯃꯤ꯫ ꯍꯝꯖꯥꯔꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯆꯍꯤ ꯈꯔ ꯑꯗꯨꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯍꯝꯖꯥꯔꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗ ꯊꯥꯗꯣꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟ ꯆꯠꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯁꯨꯡꯈꯟ ꯈꯜꯂꯨꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯟꯗꯧꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯇꯅꯕꯒꯤ ꯍꯥꯏꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯆꯥꯎꯔꯛꯈꯤꯕ ꯍꯝꯖꯥꯔ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯦꯃꯣꯔꯤꯁ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯑꯅꯧꯕ ꯂꯩꯕꯥꯛ ꯑꯃꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯗꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯝꯃꯤ꯫ ꯍꯝꯖꯥꯔ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯕꯣꯔꯗꯔꯒ ꯊꯪꯅꯅ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯁꯇꯔꯟ ꯑꯦꯔꯤꯌꯥ ꯆꯤꯡꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯗ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯟꯗꯧꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯍꯤꯟꯗꯨꯁꯤꯡꯅ ꯁꯤꯔꯒ ꯃꯩ ꯊꯥꯅꯕ ꯍꯥꯏꯕꯗꯤ ꯃꯪ ꯑꯃ ꯂꯩꯔꯝꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯁꯥꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯃꯤꯌꯥꯝꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨ ꯁꯥꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯥꯖꯗꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯋꯥ ꯇꯥꯈꯤꯗꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯇꯨꯃꯤꯟꯅ ꯂꯩꯖꯕ ꯍꯝꯖꯥꯔ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯦꯃꯣꯔꯤꯁ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯜꯂꯨꯗꯦ꯫ ꯍꯝꯖꯥꯔꯅ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯇꯝꯊꯤꯔꯕ ꯑꯃꯗꯤ ꯇꯥꯍꯩꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯂꯩꯕꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯪꯂꯕ ꯑꯃꯗꯤ ꯐꯖꯔꯕ ꯍꯤꯡꯈꯣꯜ ꯑꯗꯨ ꯍꯝꯖꯥꯔꯅ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯕꯒꯨꯝ ꯍꯝꯖꯥꯔꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯅꯨꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯆꯤꯡꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯍꯝꯖꯥꯔꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯁꯔꯨ ꯇꯦꯛꯈꯤꯕꯒꯤ ꯃꯈꯣꯜꯒꯨꯝ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯝꯖꯥꯔ ꯈꯔ ꯀꯤꯔꯞ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯃꯍꯥꯛ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯍꯝꯖꯥꯔꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯔ ꯁꯝꯂꯞ ꯇꯧꯕ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯃꯤ ꯃꯀꯣꯛ ꯑꯃꯒꯤ ꯁꯔꯨ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯇꯥꯈꯤ꯫ ꯃꯗꯨ ꯎꯕꯗ ꯍꯝꯖꯥꯔ ꯈꯪꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯇꯨꯁꯟꯈꯤ ꯑꯃꯗꯤ ꯈꯪꯂꯥꯎ ꯂꯥꯎꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯍꯝꯖꯥꯔ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ ꯑꯃꯗꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈꯤ꯫ ꯍꯝꯖꯥꯔꯅ ꯍꯧꯒꯠꯇꯨꯅ ꯈꯤꯔꯀꯤꯔꯣꯝꯗꯒꯤ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨ ꯃꯍꯥꯛ ꯊꯥꯖꯕ ꯉꯝꯈꯤꯗꯦ꯫ ꯁꯔꯨ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯎꯪꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯅ ꯎꯈꯤ ꯑꯃꯗꯤ ꯁꯔꯨ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝ ꯑꯃꯗ ꯆꯪꯈꯤ ꯑꯃꯗꯤ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯝꯖꯥꯔ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯥꯎ ꯆꯪꯈꯤꯗꯦ ꯑꯃꯗꯤ ꯇꯞꯅ ꯍꯤꯡꯈꯣꯜ ꯃꯅꯨꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯑꯗꯨꯁꯨ ꯇꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯗꯨꯅ ꯈꯔ ꯃꯝꯁꯤꯟꯕ ꯍꯧꯔꯛꯄꯒ ꯍꯝꯖꯥꯔ ꯀꯤꯃꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯍꯤꯞꯄ ꯍꯧꯔꯛꯈꯤ꯫ ꯃꯩ ꯆꯠꯈꯤꯕ ꯑꯍꯤꯡ ꯀꯌꯥ ꯑꯃꯗꯁꯨ ꯃꯍꯥꯛꯅ ꯆꯤꯛꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯅꯨꯡꯗꯒꯤ ꯁꯔꯨ ꯑꯅꯤ ꯊꯦꯡꯈꯥꯏꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯀꯤꯃꯟꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯃ ꯍꯝꯖꯥꯔꯗ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨ ꯃꯩꯁꯨ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯇꯨꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯕ ꯍꯝꯖꯥꯔꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯠꯇꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯝꯖꯥꯔꯅ ꯃꯈꯥꯗ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯗꯨꯒꯤ ꯊꯥꯕꯜꯒꯤ ꯃꯃꯤ ꯁꯥꯃꯤ ꯇꯥꯔꯛꯂꯤꯕ ꯃꯉꯥꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤ ꯃꯀꯣꯛ ꯑꯃꯒꯤ ꯁꯔꯨ ꯁꯤꯠꯇꯨꯅ ꯃꯍꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯎꯈꯤ꯫ ꯃꯤ ꯃꯀꯣꯛꯀꯤ ꯁꯔꯨ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯃꯌꯥ ꯑꯗꯨꯕꯨꯗꯤ ꯎꯕ ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯥ ꯊꯪꯕ ꯈꯗꯥꯡꯒꯤ ꯁꯔꯨꯛ ꯑꯗꯨꯗꯤ ꯄꯨꯡꯇꯦꯛ ꯇꯦꯛꯈꯤꯗꯨꯅ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯤ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯃꯤꯠ ꯌꯥꯎꯗ꯭ꯔꯕ ꯏꯍꯣ-ꯍꯣꯔꯕ ꯃꯃꯤꯠ ꯑꯗꯨꯅ ꯍꯝꯖꯥꯔꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯝꯖꯥꯔꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯒꯦ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯤꯃꯟꯕꯗꯒꯤ ꯂꯥꯎꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯃꯁꯥ ꯑꯗꯨ ꯄꯨꯡꯏꯪ ꯏꯪꯂꯝꯃꯤ꯫ ꯃꯤ ꯃꯀꯣꯛꯀꯤ ꯁꯔꯨ ꯑꯗꯨꯅ ꯍꯝꯖꯥꯔ ꯇꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯍꯝꯖꯥꯔꯒꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯂꯨꯝꯊꯕ ꯍꯧꯔꯛꯈꯤ꯫
इखꯪ ꯈꯪꯍꯧꯗꯅ ꯍꯝꯖꯥꯔꯒꯤ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯉꯥꯎꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯃꯁꯛ ꯈꯪꯂꯛꯇꯕ ꯑꯃꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯂꯩꯔꯛꯄ ꯍꯝꯖꯥꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯔꯨꯝ ꯃꯅꯨꯡꯗ ꯀꯌꯥꯔꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯗ ꯀꯔꯤꯃꯠꯇ ꯇꯝꯂꯝꯗꯦ꯫ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯗ ꯍꯝꯖꯥꯔꯒꯤ ꯃꯄꯟꯊꯧꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯔꯨꯝ ꯑꯅꯧꯕ ꯑꯃ ꯇꯞꯊꯣꯛꯅꯕꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯍꯧꯕ ꯎꯄꯥꯝꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯎꯄꯥꯝꯕꯤ ꯈꯔꯁꯨ ꯀꯛꯊꯠꯈꯤ꯫ ꯔꯨꯝ ꯑꯅꯧꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯍꯧꯒꯠꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯇꯧꯕꯗ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯃꯤ ꯃꯀꯣꯛ ꯑꯃꯗꯤ ꯃꯤꯒꯤ ꯁꯔꯨ ꯃꯌꯥꯝ ꯑꯃ ꯐꯪꯂꯝꯃꯤ꯫ ꯁꯔꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤ ꯃꯀꯣꯛ ꯑꯃꯒꯤ ꯁꯔꯨ ꯑꯃꯗꯤ ꯍꯝꯖꯥꯔꯅ ꯍꯦꯛ ꯍꯦꯛ ꯎꯈꯤꯕ ꯁꯔु ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ इहो होबा अमदी यामना लाउबा ममिट पानबा मखा थंबगे सरुकी खदांग याउदबा अमदी सांगलबा मया पानबा मी मकोक अदुगी सरु अदु ओइरमी। हमजारना मदु उबदा महाकना नहान मखै उरंबा सिंग अदु असेंगबनी हाइबसी खगलखी। हमजारना वाफम असि ngasi fawo kanamata da haidokide wafam asi hamjarna ngasi fawo mathamoinungda phumjinduna thamli adubu hamjarna tamthiraba ahingsing adu ngasi fawo kawwa ngamdaduna leiri। हमजारना ngasi fawo mahakna leibak manungda fumduna leiramliba sarusing adu kanagi oiramgani haiduna khanduna leiri। हमजारना पार्टीशन अदुदा लेखिद्रबा करिसु खंगजद्रबा मरा लेजद्रबा मियोइसिंग अदुगी थवाई अमदी मखोइगी इमुंग मनुंगना लेरिबा मफुम खुदिमक्ता इसोरना थौजानबिबा ओइरसनु हाइदुना थौनिजदुना लेiri। फेसबुक ता मणिपुरी हॉरर स्टोरी की फेसबुक पेज को फॉलो तौबिरमु। लोइनना करिगुंबा वारी असु मयामना पांबि तारगदी चैनल असिबु सब्सक्राइब तौबिरमु अमदी वीडियो असिबु लाइक एंड शेयर अममदा तौबिरमु। मथंगी वीडियो दा अमुक उनरसी हाबिसगा लोइनना यंकुपम लोयंगनबना मयाम पुमनमक्ति काइनबगी याथंग निजरी।